ꯅꯨꯃꯤꯠꯇꯤ ꯊꯦꯡꯈ꯭ꯔꯦ ꯏꯄꯟ ꯀꯩꯃꯤꯅ ꯍꯥꯏꯔꯝꯕ ꯃꯇꯝꯗꯤ ꯍꯦꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯂꯥꯏꯕꯛ ꯑꯃꯨꯛꯇ ꯌꯦꯡꯒꯦ 이쁜 개미 ꯑꯩ ꯂꯥꯛꯂꯦ 이pan kaimise sumaina sum hiplaga leiraduira mamo panthoibana kadaida chatkhrazano thari imasu kari haigadabano khangdre nangi mamo panthoibasu ude aisu karigumba amatta ningsingba thokdre Ima, kaisao ama lagle ima. Is, kamdawni sidia. Ima gi bema, kaisao si ima tange. Nang napan kay migi manakta adum layo. Si, sad ko salo ni he kaisao. Si, sad ko salo ni he kaisao. Si. Imagi bema nangi ipan kay mise mafam sida kuina thamba yararoi mafam hongdoknaba tawrasi ꯑꯩꯒꯤ ꯉꯛꯁꯤꯕꯨ ꯇꯦꯛꯂꯕ ꯖꯥꯠꯂꯥ ꯑꯣꯟꯊꯣꯛꯅ ꯀꯟꯅꯁꯨ ꯂꯩꯊꯦꯛꯂꯝꯈ꯭ꯔꯦꯗ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯊꯣꯛꯄ ꯌꯥꯗꯦ ꯌꯥꯝꯕꯨꯡꯅ ꯇꯥꯟꯅꯈꯤꯕ ꯃꯤꯗꯣ ꯈꯣꯡꯒꯨꯜ ꯑꯃꯨꯛꯇ ꯂꯤꯔꯨꯕꯅ ꯐꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯉꯛ ꯂꯩꯊꯦꯛꯂꯒ ꯍꯥꯠꯀꯦ ꯇꯧꯔꯝꯕ ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯅꯈꯣꯏ ꯑꯅꯤꯃꯛ ꯏꯈꯨꯠꯁꯤꯅ ꯍꯦꯛ ꯍꯥꯠꯇ꯭ꯔꯤꯕ ꯐꯥꯎ ꯑꯩ ꯇꯨꯃꯤꯟꯅ ꯈꯛ ꯍꯦꯛ ꯂꯩꯈ꯭ꯔꯔꯣꯏꯌꯦ ꯌꯥ ꯌꯥꯝꯕꯨꯡ ꯉꯁꯥꯏ ꯌꯥꯝꯕꯨꯡꯅ ꯇꯥꯟꯅꯈꯤꯕ ꯀꯩꯃꯤꯒꯤ ꯃꯤꯗꯨ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ ꯌꯥꯝꯕꯨꯡꯅ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯂꯧꯈ꯭ꯔꯕ꯭ꯔꯥ ꯀꯥꯂꯩ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯑꯃꯨꯛ ꯂꯤꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯃꯥꯗꯤ ꯆꯤꯡꯅꯨꯡꯒꯤ ꯑꯋꯥꯡꯕ ꯂꯣꯛꯆꯞ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯕꯅꯤ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇ ꯑꯃꯨꯛ ꯍꯟꯅ ꯑꯌꯦꯠꯄ ꯄꯤꯔꯛꯂꯔꯣꯏ ꯍꯦꯔꯥ ꯌꯥꯝꯕꯨꯡ ꯅꯣꯡꯃꯩꯅ ꯄꯥꯜꯂꯐꯥꯎꯗ ꯁꯤꯌꯨ ꯌꯥꯗ꯭ꯔꯕ ꯃꯤꯗꯨꯗ ꯂꯣꯈꯥꯒꯤ ꯏꯁꯤꯡꯗ ꯇꯥꯁꯤꯜꯂꯒ ꯀꯔꯝꯍꯥꯏꯅ ꯁꯤꯔꯝꯒꯗꯣꯏꯅꯣ ꯌꯥꯝꯕꯨꯡꯁꯨ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨ ꯁꯨꯡꯁꯤ ꯍꯦꯛ ꯁꯤꯔꯝꯃꯣꯏ ꯑꯩ ꯍꯥꯏꯕꯤꯒꯦ 이야 시름들어보수 거리 따위 하이브게 핵 탱나버 미꿉다 마토아이도 라우라가 로이래 헤라 ꯌꯥꯝꯕꯨꯡꯁꯨ ꯑꯣꯟꯊꯣꯛꯅ ꯊꯧꯁꯥꯃꯟꯗꯦ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯕ ꯂꯥꯛꯄ ꯅꯨꯄꯥꯗꯨꯁꯨ ꯑꯩꯕꯨ ꯉꯛ ꯂꯩꯊꯦꯛꯇꯨꯅ ꯍꯦꯛ ꯍꯥꯠꯀꯦ ꯇꯧꯔꯝꯃꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯥꯠꯀꯦ ꯍꯣꯠꯅꯔꯤꯕꯅꯤ ꯃꯈꯣꯏꯕꯨ ꯀꯨꯏꯅ ꯍꯤꯡꯍꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯌꯥꯝꯕꯨꯡꯁꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯔꯤꯕꯅꯤꯅꯦ ꯌꯥꯝꯕꯨꯡ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯃꯆꯥ ꯑꯁꯤꯅꯗꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯍꯥꯠꯄꯗ ꯃꯇꯤꯛ ꯆꯥꯗꯦ ꯑꯍꯦꯟꯕ ꯈꯨꯠꯂꯥꯏ ꯈꯔ ꯊꯧꯔꯥꯡ ꯇꯧꯁꯤ ꯌꯥꯝꯕꯨꯡ 까라이 거리수 레이따바 마코이 카라기다막 아헨 뭐 쿨라이 시즌나가다바 났대 마코이부 힝나 파나바 또시
ตาเจ้า 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 ปานถอยว่านั่งพี่ดูอีปันไกมีกีมันากตาปูดรีบารา ตาเจ้าไอ้หกจิกพอว่าอีปันไก่มีกี่มานักแต่ยกวงอำเดก้าวเล่นเอาคุยบุคงทางคุดิ้งเชนนะดูนั่นเลยเด ปานถอยว่าน้องงาลักตรีไงดาพี่โจลละดูมากีหักจางดาลังเชลโลไฮนะอีปัลไกมีนะไฮรมันนัตราน้องงานคิบดีคุยเร มานี่ตาเจ้าน้องงานคิดบดีกุยเรอดูบุอีเจลินเอาจังดูนะอามุกตะหัวนักสิพี่โจละสิบุอีปันไก่มีกี่มานักแต่ยหันดูนะมหาบุไลรำเลียนตะกี้อามุกหัลักนับหัวนัสิ ลาอบปานถอยว่าꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ ꯄꯥꯟꯊꯣꯏꯕꯁꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯏꯅꯥꯎ ꯂꯣꯏꯈꯥꯒꯤ ꯍꯛꯆꯥꯡꯁꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯑꯩꯕꯨ ꯂꯥꯏꯔꯩꯄꯥꯛ ꯑꯁꯤꯗ ꯀꯛꯉꯥꯎꯅꯔꯕ ꯊꯋꯥꯏ ꯑꯃꯒꯨꯝ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯗ꯭ꯔꯥ ꯑꯩꯅ ꯇꯧꯒꯗꯕ ꯏꯊꯧꯗꯤ ꯌꯥꯝꯅ ꯋꯥꯠꯂꯤ ꯍꯦ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥꯅ ꯏꯄꯥꯒꯤ ꯃꯐꯝꯗ ꯂꯥꯛꯇꯨꯅ ꯍꯥꯏꯖꯕꯗꯤ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯅꯨꯡꯅꯥꯡꯕ ꯄꯣꯛꯂꯦꯅꯦ ꯅꯆꯥꯕꯨ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯒꯦ ꯑꯩ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯁꯤꯟꯕꯅ ꯀꯥꯟꯅꯔꯣꯏ ꯃꯥꯂꯦꯝꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯑꯩꯒꯤ ꯏꯅꯥꯎ ꯂꯣꯏꯈꯥꯒꯤ ꯍꯛꯆꯥꯡꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯑꯗꯨꯒ ꯊꯔꯤꯛ ꯃꯃꯥ ꯃꯆꯥꯅ ꯑꯃꯨꯛ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕ ꯑꯩꯒꯤ ꯏꯅꯥꯎꯒꯤ ꯍꯛꯆꯥꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯕ ꯌꯥꯗꯦ ꯄꯥꯟꯊꯣꯏꯕ ꯄꯥꯟꯊꯣꯏꯕ ꯅꯪ ꯀꯔꯤ ꯇꯧꯔꯒꯦ ꯄꯥꯟꯊꯣꯏꯕ ꯅꯪ ꯀꯔꯤ ꯇꯧꯔꯒꯦ 이씨 온톡나 티는 속래드나 ꯄꯥꯟꯊꯣꯏꯕ ꯆꯩꯅꯥꯗꯨ ꯉꯥꯏꯍꯥꯛꯇꯪ ꯈꯥꯡꯉꯨ ꯏꯅꯥꯎ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯇꯥꯆꯧ ꯅꯪ ꯅꯁꯥꯗꯨ ꯌꯥꯝꯅ ꯋꯥꯅ ꯎꯔꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯒ ꯂꯩꯌꯨ ꯇꯥꯆꯧ ꯏꯄꯟ ꯀꯩꯃꯤꯅ ꯊꯥꯔꯛꯄ ꯃꯇꯝꯗꯨ ꯂꯣꯏꯈ꯭ꯔꯦ
ꯏꯄꯟ ꯀꯩꯃꯤ ꯃꯥꯂꯦꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯄꯥꯟꯊꯣꯏꯕ ꯅꯪ ꯃꯗꯨꯗ ꯌꯥꯝꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗ꯭ꯔꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯏꯄꯟ ꯀꯩꯃꯤꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯐꯤꯖꯣꯜ ꯑꯁꯤ ꯄꯨꯔꯒ ꯃꯥꯒꯤ ꯃꯁꯥꯗ ꯀꯨꯞꯁꯤꯟꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯈꯤꯁꯤ ꯇꯥꯖꯧ ꯏꯄꯟ ꯀꯩꯃꯤꯒꯤ ꯊꯋꯥꯏꯅ ꯃꯥꯂꯦꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ ꯇꯥꯖꯧ ꯄꯥꯟꯊꯣꯏꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯋꯥꯈꯜꯗꯒꯤ ꯍꯧꯔꯛꯄ ꯉꯥꯛꯇꯅꯤ ꯏꯁꯥꯒꯤ ꯋꯥꯈꯜ ꯊꯧꯅꯥ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯂꯩꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯪ ꯑꯩ ꯋꯥꯈꯜ ꯁꯣꯟꯊꯕ ꯌꯥꯗꯦ ꯏꯆꯤꯜ ꯏꯅꯥꯎ ꯆꯪꯗꯨꯅ ꯌꯦꯛꯅꯕꯒ ꯃꯥꯌꯣꯛꯅꯒꯗꯕ ꯋꯥꯠꯂꯤ ꯏꯄꯜ ꯀꯩꯃꯤ ꯁꯣꯏꯗꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯒꯅꯤ ꯃꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯏꯁꯤꯡ ꯆꯥꯎꯕ ꯍꯥꯏꯅ ꯀꯧꯔꯛꯈꯤꯒꯅꯤ ꯇꯥꯆꯧ ꯃꯇꯝꯁꯦ ꯊꯤꯜꯂꯕꯅꯤ ꯂꯥꯛꯑꯣ ꯏꯄꯟ ꯀꯩꯃꯤꯒꯤ ꯃꯅꯥꯛꯇ ꯌꯧꯅꯕ ꯑꯃꯨꯛꯇ ꯆꯠꯁꯤ ꯆꯠꯁꯤ ꯄꯥꯟꯊꯣꯏꯕ ꯄꯥꯟꯊꯣꯏꯕ 이야! ꯌꯥꯝꯕꯨꯡ ꯍꯟꯗꯛꯇꯤ ꯅꯥꯟꯊꯣꯛꯍꯟꯒꯅꯨꯀꯣ ꯃꯈꯧꯔꯤ ꯆꯔꯝꯗꯨ ꯃꯦꯠꯈꯥꯏꯔꯒ ꯍꯥꯠꯇꯣꯛꯑꯝꯃꯨ ꯌꯥꯝꯕꯨꯡ ꯍꯨꯏ! ꯅꯪ ꯍꯧꯖꯤꯛ ꯐꯥꯎ ꯍꯤꯡꯂꯝꯂꯤ ꯈꯪꯒꯅꯤ ꯅꯪ 야! ꯍꯧꯒꯠꯂꯣ ꯇꯥꯆꯧ ꯁꯒꯣꯜꯗ ꯀꯥꯈꯠꯂꯣ ꯃꯈꯣꯏ ꯑꯅꯤꯁꯤ ꯆꯦꯟꯈ꯭ꯔꯦ ꯌꯥꯝꯕꯨꯡ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯈ꯭ꯔꯦ ꯌꯥꯝꯕꯨꯡ 이야 미태이봉 미담바 ꯆꯦꯟꯈ꯭ꯔꯦ 하이나 라우두나 레이가다부기 샤룩 ꯅꯪꯅ ꯇꯥꯟꯅꯕꯗꯤ ꯀꯩꯗꯧꯏ ꯍꯥ ꯀꯔꯤ ꯋꯥꯅꯣꯗ ꯌꯥꯝꯕꯨꯡ ꯁꯒꯣꯜ ꯊꯧꯔꯒ ꯆꯠꯈ꯭ꯔꯕ ꯃꯣꯏꯕꯨ ꯀꯅꯥꯅ ꯇꯥꯟꯅꯔꯨꯗꯣꯏꯅꯣꯗ ꯐꯪꯁꯨ ꯐꯪꯉꯔꯣꯏ 이야 미태이봉 미담발 ꯅꯪꯒ ꯂꯣꯏꯅꯔꯨꯕ ꯑꯩꯁꯦ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯒ ꯂꯩꯕꯁꯤ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯕꯨ ꯀꯥꯟꯅꯕ ꯐꯪꯂꯤꯕꯒꯦ ꯌꯥꯝꯕꯨꯡ ꯑꯩꯉꯣꯟꯗ ꯄꯪꯁꯥꯎ ꯁꯥꯎꯕꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯗ ꯃꯈꯣꯏꯕꯨ ꯐꯥꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯤ ꯋꯥꯠꯄꯒꯤꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪ ꯈꯣꯝꯅꯕ ꯇꯧꯁꯤ ꯃꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯌꯥꯝꯕꯨꯡ ꯑꯋꯥꯒꯤ ꯁꯦꯅꯥꯄꯇꯤ ꯇꯨꯡꯉꯣ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯥꯒꯤ ꯃꯇꯦꯡ ꯅꯤꯔꯨꯕꯅ ꯐꯒꯅꯤ ꯃꯥꯒꯤ ꯃꯇꯦꯡ ꯌꯥꯎꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯣꯏꯗꯅ ꯐꯥꯕ ꯉꯝꯒꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯁꯨ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯦ ꯀꯝꯗꯧꯅ ꯑꯋꯥꯒꯤ ꯁꯦꯅꯥꯄꯇꯤ ꯇꯨꯡꯒꯣꯒꯤ ꯃꯅꯥꯛꯇ ꯆꯠꯀꯗꯧꯔꯤꯕꯅꯣ ꯌꯥꯝꯕꯨꯡ ꯁꯒꯣꯜ ꯋꯥꯏꯐꯝ ꯂꯩ ꯂꯥꯛꯑꯣ ꯆꯠꯁꯤ